ꯇꯥꯕꯤꯔꯤꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯄꯤꯖꯔꯤ यूनियन होम मिनिस्टर अमित शाह ना लुपा करोड़ लिसिंग अमगा हुमफु चंगना पाइंटदबा प्रोजेक्ट मापलगी उरे उयिंग तमख्रे लुपा करोड़ चहुमगी प्रोजेक्ट तरानिथोय संगाख्रे लाकदोरिबा मिखल ममांगदा ड्रग लाइतबा मणिपुर हनगनी हाइना अमित शाह ना थाजब पीख्रे मीडिया के माइकुम उक्तुना प्रेस के आई कार्ड पाइबिगनु गारीदा प्रेस थाबिगनु हाइना अमजुगी प्रेसिडेंट वांगखेमचा सामजाइन अपील तौरक्ले अमदे तेरा खुराइजम लेकाइदा ASI अमना नुपी अमा नोंमैना कापतुना हाना बखनरमले नोंमै कापा मियोय पुलिसना फारे क्रमजारी PONYTV ने पिजबा प्राइम टाइम मणिपुरी पाव मियेंग ताबिरिबा सिंगबो जेनिफर शर्मा तराम नोकजरी हौजेक पाव संदोक न पिजरी यूनियन होम मिनिस्टर अमित शाह ना ngasi मणिपुर की तोंगान तोंगान मफम सिंगदा चीफ मिनिस्टर एन बिरेन लुचिंगबा बीजेपी लेंगाकना संगत सागलखिबा चौराकना लुपा करोड़ चहुम लोमगी ओगेदबा डेवलपमेंट प्रोजेक्ट तरानी थोय संगाबगा लोइना लुपा करोड़ लिसिंग अमगा हुमफु प्रोजेक्ट मापल अमना उरेप उयुंग तमख्रे ngasi यूनियन होम मिनिस्टर ना हाइंगांगी मार्जिन पोलो कॉम्प्लेक्स चतुना मफम अदुदा सागतलिबा पोलो गी स्टेच्यू संगाखी फिट चामा कुनिथोय वांगबा पोलो गी मितम असी चौराकना लुपा करोड़ कुंथ्रा निपाल चंगना सागतखिबनी मितम असना पोलो मसाना असी मणिपुरदगी हौरखिबनी हाइबगी कक्पा यारारोइदबा खुदम अमा ओइदुना लेहौरकनी थोरम अदुदा मणिपुर गी चीफ मिनिस्टर एन बिरेनना यूनियन होम मिनिस्टर दा कंगलै ngakpigani kangjai amadi kangdrum khudol oina tamki mafum adudagi IGAR South ki helipad chatlaga Churachandpur gi damak helicopter da Imphal thadokhi loinana Churachandpur gi medical college su sangaduna miyam da khutsinakhi Churachandpur medical college ase chingi district singda hangba ahanba medical college ama oiribani Churachandpur medical college ase chawrakna lupa crore nifu taruk changna sakhibani College asida mahiroi chama tamli masigi manungda mahiroi kunithoidi atopa state tagini hairi mahakna sanga kiba saba loiraba atai project sing adude sangai thelda Manipur Olympian Park Nilakuthida Food Preservation Factory Mac Fruit Zenimski Pet Private Ward Churachandpur Medical College More Town Water Supply Scheme Kanglagi Nongpok Thong Bridge DM University gi sengbat sagatpa loiraba building sing Kangkhui Surungda Sengbatpa Cave Tourism Project, Ukrulgi LM Block da Model Residential School, Famung Chamaleba Rangpang Residential School Amade, RIMS Campus da Pediatric Cardiothoracic Operation Theatre ne. Home Minister na urep uyung tamlang kiba project sing adude, Manipur Exhibition Center Imphal East, District Manga da sagat kadawriba District Youth Skilling and Employment Center sing. Sero lamkhaidagi Chakpi Karong Fauraga Saluk Village Faubagi Lambi Sengbatpa. Indio-Myanmar International Border da Police Outpost Kuntramari Amade National Highway 37 da Taruk Sagatpa Asna Chungba Yauri Union Home Minister Amit Shah na ngasi Moirang Advanced INA Headquarters da laktuna fit chama humpumanga wangba India ge maju ahomgi firal chungkhatlaba tungda Netaji gi mitamda haikat laikat tamduna ikai khumnaba utkre Masigi tungda Moirang Chingkhai Lampakta miyam gi oiba mifum amasu pangtokhe mifum aduda Union Minister na Bharatiya Janata Party BJP gi Narendra Modi na luchungba lengak amade Manipur da N Biren na luchungba lengak lakpadagi lakliba ahongba amade paikhat lakliba chakhot thorang kaya miyam da paudamkhe Moirangi Chingkhai Lampak Pologram da pangtokhiba thorum amada Union Home Minister Amit Shah na project mapal amagi urep uyung tamkhibaga loinana phungdokhibada ngasadi Manipur da miyam na lalhauba amadi ban blockade tawbagi awaba kaya ama mamang da thengnaram adu kokle Chief Minister N Biren gi luching makhada Manipur asi ngasadi chakhotpagi lamda mangjil tharakle Maharashtra Chandra gi matamda Manipur bu British loilam shasandagi lokthoknaba matam adugi lanmi singna marai baki damak thawai thakhiba amade makhoibu Andaman Nicobar da loi thakhiba mafam Mount Harriet pu Mount Manipur haina ming thonduna makhoigi mathongna maringzel adubu miyamna ningsing haurakani mahakna makha taraduna Moirang asi achoba tourist spot ama oina semkatlagani haina su phongdokhi amade Prime Minister Modi gi luching makhada India gi mafam khudingda connectivity ningthina lainaba lambi thongkana semkatpaga loinana air connectivity lainaba su hotnarakani haidri nakalamaromda
Chingi district singda tribal museum sing sagatli. Manipur lengak asina drone sizinaduna lam ekar listing amaga jatret marfu romda tharamba popi pambising yan thatuna mangan kre. Amaromda Manipur bu sana khotnabagi hab ama ohenabagi pandamda lamdam asda lupa crore jani pal tara taruk changna sports university lingadori bani. Ngasi Manipur gi chief minister na Olympian Park ama lingliba asina haurak liba sanaroi kayada anoba pangal thongna pibangam lakani. India da paliba Narendra Modi lengak asina leibak asigi lairaba miyam gi damak yaifa naba thaurang kaya paikhatle. Prime Minister Narendra Modi ki lengak asina su India na ningkha tamba jahi chama mapung fadringaida leibak asibu drug free oiba lamdam ama ohenaba pandam thamle adubu lakadoriba mikhal mamangda Manipur bu drug free oiba lamdam ama ohengani haina su thazaba pikhi. भारत सरकार के गृह मंत्रालय ने ड्रग फ्री इंडिया का एक संकल्प लिया है कि जब आजादी का शताब्दी मनाया जाएगा भारत ड्रग की समस्या से संपूर्ण मुक्त होगा। मैं आपको कहने आया हूं ड्रग फ्री इंडिया बनते बनते समय लगेगा मगर हम ड्रग फ्री मणिपुर निश्चित बना देंगे अगले चुनाव के पहले। हमारी नस्लों को बर्बाद करने वाला ये ड्रग मणिपुर से उखाड़ कर हम फेंक देना चाहते हैं। Thoramada Works amadi Yas Minister Govindasna Amit Sahana Manipur da lakpiduna awat apakaya yang senbibada harauba fongdoktuna mahakpu taramna opagi warol thamke. CMN Biranasu Amit Sahana Manipur da lakpiduna crore kayagi project kayagi urep uyung tamba amadi sangarambada thagatpa fongdokhe. Ngasigi thoram aduda Minister MLA Singh tongan ba department kayagi chairman Singh district kayagi mandalgi president amadi BJP gi thomi kayana sarukyakhe. Narendra Modi ji ki blessing, Honorable Union Home Minister Amit Shah ji ki blessing, Center the leaders ki blessing degi. Ekhoi chahi ahum muksi da Manipur kadai degi karai da sak kiase mayam khangbirabuni. Medical College Jenims ke amal eramba 100 MBBS seat ne. Ngasi Honorable Prime Minister Modi ji ki makha da madu 150 seat ta khoi increase okre. Sorchanpur da single amda medical college ama thamna mohana rakhodo kaya wana ikhoina mang dona mangaga lakhibodo ikong komna ngasi Honorable Union Home Minister na sangara matung deda si chamagi MBBS ki tamba hokre ngasi sanga ka doriba Manipur University ki 50 crore muki infrastructure ngasi sanga ka doriba Manipur ki sanaroi sinda picture of supikna pikraba state sidagi Bharat ki damakta minset porki badugumba sanaroi mayang bi damakta ngasi Honorable Union Home Minister Amit Shah ji na dedicate tabudoriba Olympian Park Bharat ki damakta participate tawruba represent tawruba Olympian taraga mapan dugi makoi stage use haraka ngasi Honorable Union Home Minister Amit Shah ji na Manipur ki sanaroi sinda madu dedicate tawrum gadori ngasi kalum gadori. Numit nini ki khongchata lakhiba Union Home Minister Amit Sahana ngasi RIMS Hospital gi North East Regional Pediatric Cardiothoracic Unit ngasi hongna bimatung ina sangka kre. RIMS ki banquet hall da pangthokiba Rashtriya Bal Swasthya Karyakram RBSK NHM Manipur gi makhada sakhiba unit adu sangka bagi thoram aduda Chief Minister N Biren RIMS Imphal gi Deputy Director Administration N Indra Kumar Medical Superintendent Professor N Sanjay CAO FAS Sarat RBSK NHM Manipur gi State Nodal Officer Dr. S. Ibemcha, Head of Departments, Faculty Members, Nursing Officials, Administrative Staff amadi mahiroi singna sarukyakhe. Thoram aduda RIMS ki Director Professor L. Ranjit ngasi RIMS da hangdokliba Pediatric Cardiothoracic Unit asi State asida hanbani. Unit asida khutsu khutlai matik chana leidre maram asna angang singda heart ki anaba leirabasu layeng chothanaba mapanda chatpagi mathau tararoi. Unit asida heart ki anaba leiba mioi sing chatliba tha asidagi layeng ba horagani hainasu fungdokhi. Pediatric Cardiothoracic Unit haidana koi North Eastern region da amakhang ngairaba atopa state amada leitriba duma yamna matam ga chunaraba duma heart ki operation tawnada duma operation theater ni ekhoisi yamna furnish tawraba well equipped oraba operation theater table ahum lei matam amada da koina patient ahum operation tawbi jai hawra khoda de koina mama punu lagi heart ki anaba koi gi bhal kumba naba ade kakhal amaga Hauna badu mamayamdu operation tawgani adu gradually akoina adult kesu any heart operation de akoina mafam se tawgani hai akoi gi Manipur gi waina ihan hamba center ne masina karigano haibada akoi gi cardiothoracic surgeon ji pioneer surgeon ji
श्री इकाई खुनबा उत्पा यारबा श्री काला आयना अमखंग लेरमी मा लेबदे अखोई रिम्स सिगी ऑपरेशन थिएटर से लाखिबना हाजरी मसे प्रोग्राम से लाखिबसिदी यूनियन मिनिस्टर की नेशनल हेल्थ मिशन की खुथांगदा राष्ट्रीय बाल स्वास्थ्य कार्यक्रम अदि मखादा लाखिबनी अदुगा अल्टीमेटली दे अखोइना सिगी ऑपरेशन थिएटर सिदा हंतक थासी की मनुंगदा जनवरी की मनुंगदा पेशेंट ऑपरेशन तौननबगी पांदम थमली अखोइ माइ पाकने न खल्ली पेशेंट क्या वेटिंग लिस्ट ngairi Numit nini ki khongchetta ngarang Manipur da lakhiba Union Home Minister Amit Sahana tongan ba project kaya sangaba amadi urep uyung tambagi manung channa ziribam gi yamna maru oiriba miyamna zeti road haina khangnaba ziri tipai muk lambi asibu semjinaba Union Home Minister Amit Sahana urep uyung tamke hiram asaga mari lenina ziribam BJP gi karyakarta sing mahila gi luchingbi member amadi tongan ba luchingba sing yauna ziribam gi irabot gi mitam manakta harauba amadi thagatpa phungdopagi tharam ama pangthokre ngasagi tharam asida BJP ziribam mandal gi president K Jadu Singh vice president Tahemang Panmai minority morcha gi president Jalal Uddin matamda ihan hana thawai thadokani yaw marakta black ship yawbiganu journalist na tabasingna media ge maikhum uptuna press ke icard paibiganu gari da press thabiganu haina amzuge president wangkhemcha samjaina fungdokre wafamasi ngasi all Manipur working journalist union amzuna sindura Manipur press club linkhat khiba chahini foteret surakpagi mapo kumon thoranga mari lenana samjaina fungdokhibani
Thoramadukis Sargoma Oina, Manipur Press Club da Guest Room Ani, Babina Group of Companies ki Chairman Amadi, Managing Director, Dr. Thangzam Dabali Amadi, Bhartiya Infra Projects Limited ki Managing Director, Ningobam Ibo Chobana, Miyam the Kutsinake. Ngasagi term aduda Babina Group of Companies ki Chairman Amadi, Managing Director, Dr. Thangzam Dabali, Bhartiya Infra Projects Limited ki Managing Director, Ningobam Ibo Choba, All Manipur Working Journalists Union ki President Wangkhemcha Samjai, Editors Guild Manipur ki President Khogendra Khomdram Amadi, Hana Amzugi Thaupuramba Miyoi Kayasu Saruk Yakhe. Thoram adugi sarkom oina Amzugi former member Singbu Ikai Khumnabu Utuna Achaba Khudol Sutamke. Thoram aduda Wangang Laduna Amzugi President Wangkhemcha Samjai na Hai. Ngasi oriba Manipur Press Club irai laina oirakiba natte yamna wana oirakibane masi ngasi laiba paumi singna khangba mathoktai mioi la kuntra khara hena laiba population asida Manipur gi journalist samnga fawa sudaba asida aduki matik awaba technari aruba ware ama lauram daida media house gi editor sing saruk yadabagi matang dasu penda bu phongdokhe mahakna hai journalist oriba singna ethics amaka loinana thabak tawgadabane paumi na tabasing paumi sabiganu yaw marakta black sheep yawbiganu asengba journalist haibasi thona legadabane paumi de singnarakpa matamda mahak masamag ihan hana paumi gi damang thawai thadokpa ngambage thona le haikhi Yes, but what I'm trying to say is, I need to shoot for the home. I am going to say, Sasa, Nui, don't do it. I don't know to see Kasi, the one who gets country, and I country. The part of the project, the part of the country, like you married enough. And I'm just quite hungry to target how you come every day. No, come on, do no. What for you? The quick Punjaba, Sitanaba, not the way. I could be someone doing a shop. Aku kena have to. Jauh kita beraktif flex, kau biar dulu. Ini tanah, aku ni member obi ada na. Tiap berapa member tanya. Asyik bang, jenis member itu member aku dulu. Kamu lagi yo. Adu ni tak sih, aku dah jenis itu target ini. Jenis kita kau biar dulu. Kari tak flex, biar dulu. Ayat kau biar dulu. Aku yang why yang. Ada hati dia kau bisa habis member aku sih. Par, itu orang ada dia itu orang. Soalnya. Thoramaduga Mari Lenina, Babina Group of Companies ke Managing Director Dr. T.S. Dabalina Hai, Matam Laiba Kibikta, Lamdam Asagi Miyam, Punctuality Laminase, Imung Manung Laiba Amotpa, Sorok Mapanda Langtokpa, Gari Toriba Miyamna, Atopagi Kandaba, Asigumba, Asobakaya Ase, Mediana, Achoba Dai to Amalogduna, Semdopagi Matoktai, Madugi Todang Adu, Mediana Lobiu Haike. Reporting of Torokmatamda, Kayam Chumna, reporting Tabadagi Habsi, Adam Hanadagi and controversial and Lata topic. Reporting of Pimatamda, side any lady, side of a Pambi, side of a Pambi. Aduna, many a time journalists think about problem. News ki karigi report to Natana Tabada, Mediana Lobi Abat lady. Madugi Thadangudi, Marwena, society, the education part of the people. Mio is a pretty processing to go to my kid, educational activities, so media to lane and example of Manita Tizage, time management and punctuality, environment protection of homes over the Munti, and Teneriba, Garilabi, the Garitopaki, Sigimatanda, Mediana Shogar, Lobiraga. Processing the appeal to Biraga, societies with the home, many have the same Tazazavani. Ngarang namidang pung mapalom tarak po aduayda Lamphel Police Station gimanung Janaliba, Tera Kuraizam Lekaida ASI Amana, Nupi Amanong may nakaptuna hanabot na ramle highway. Nupa asi Hausik Imphal Police Station da ASI onya laybani amadi, mahaka khangna bani haiba Tera Kuraizam Lekaida, Barada Laybi Nupi Asida, no may nakaplam badagi, sok tuna Nupi Adu, Ras Medicity gi ICU da laikan na dunat laydri highway. Laikan na dunat laydiba Nupi Adugi maming, Haurok Jam Tazaman bi Debi, Jahi Kuntramari, Apokpa Ais Toibesing Kawi, Sanjenbam Mayay Lekai Degini Amadi, Hausikna Tera Kuraizam Lekai da laybani highway. Nong may nakapadat January ba Nupa Adugi maming na Salam Deepak Singh Jahi Kuntra Humdoy, Apokpa Salam Gana Kishore Kawi, Iroi Semba Mayang Lekai Degini highway. Makoy animak mayumagay panlaba miyuy ngaktani highway. Lamphel Police Station ki personnel sing na Deepak nong may gakone na fagat kre highway. Amaromda ASI Deepak thabak tagi dismiss tawbaga loinya na mapun si chupat jail da thamgada bani haina imung manung na demand tawrakle.
Haurokcham Thazamanbi Manau Nupaga Barada Laiduna Imung Manungi Mateng Pangduna Laibani Barada Laibagi Kudong Jaba Lauduna ASI Dipakna uniform setuna laklaga Nongmai Maru Anika Tuna Hatna Bahona Kibani Haina Apokpana Penda Bafongdurak Lay Togdok Adubu Yaring the Bafongdok Laduna Mahakna Makatana High City Police Station da ASI Oiba Dipak Hariba Nupa Asna Icha Nupibu Nung Sinabagi Kudong Jaba Lauduna Chen Laba Matunda Mayumda Pusindana Barada Hundoktuna Tambike Mahak Nupi Angang Lairamke Imung Manungna Nupi Macha Adubu Lausinduna Yumda Tamke Adubu Hanjin Dipakna Nupi Macha Asida Nongmoina Namduna Kihanbage Tabak Jatake Lairaba Imung Oibana Manabaki Batagi Haidok Tabakaya Amasulai Haina Apokpana Penda Bafongdurak Mahakna Hai Dipak Haidiba Nupa Asagi case Ama Lavelle Women Police case Ama Laike Nupa Asana Chen Labani Haidina Pukraga Nupi Tirambadage Macha Nupi Bumayum the Pusin Biduna Ngakpigani Pusin Bidana Barada Hundoktuna Tambiki Madugi Matunda Tazamanbi Hauzik Tera Lokrakpam Lekai Deliba Manau Nupaga Makoi Ani Lerakibani Ngarang numidang pung mapal minit kuntrarom tarakpa aduaida Dipak Police ki uniform setuna Barada Jonglaktuna Manau Nupada Fuba Horakpadagi Tazaman Bina Chen Getaubuda Nongmai Maru Ani Kapki Hauzik Ras Medicity da Aruba Pibemda like Nari Highway Hiram Asida Mahaki Apokpa Toibana Ngami Habaki Matagum Service Gun Lana Season Natuna Machano Pibu Hatna Bahona Riba Miu Asi Tabaktagi dismissed the Wadabani Amadi Mapunsi Chupa Jail the Tambiu Haiki Sigumba Nuaitaba Todo Asi Ai Kakada Fokani Haiba Lake Maramaduna Mashigi Maram Lay Mari Lainaba Asumba Pambi by Chilinau Chijaraba Praja Mayamda Aina Hajeri Madudi Aionda the Toy Kana Gumba the Su Tolakani Maduna Hauji Asumba Aran Batauriba Mioya Share Matik Chaba Mahaki Taukiwagi Dandi Hangan Biu Haina Mayampuna Magda Aini Kogno Duna Hajeri Victim Apopi Memena Haikibada, Mipum Kudimak nung sinaba ngaktani, Adubu Machano Pida, Ngarang Tokiba Togdok Asi, Soibedagi, Tokibanate, Soiba Oiram Labade, Nong Mai Guli Amatamakap Lambayai, Madugi Mahuta, Sirasanu Hydra, Nong Mai Maruani Kapsilaga, Hundoktuna GNK, Laita Lyra, Imung Oibana, Makoy Muknabak Gamlaroi Habagi Matagum, Satarakliba Tawong Asi, Mama Amaoina, Yamna Pente. Police na Faba Kaktana, Apien Ba Oidway, Tabaktagi dismissed Taugadabani Haina, Dabi Tauke. Dipak Harijiga, Agi Isanu Pijiga, Marie Lainabani, Ado Mayam, Unamak Sinaribani, Ado Mana Tauribasiam, the Pende, Yum the Laga, Kayara Hana Zubana, Daptoraga, Putopani, Ado, Aba Koizuki, the Nakoji Misang Sanga Kanazulaja, the Adunakoji, Kijabadagi, Kanamta Zuhaide, Ado Mana Tauziam, Pende, Sumina Tobaze, Marie Lainabazina, Tigat Piduna, Asum Aranje, Putopio, Mazu Dandi Pibayaba, Pibiu. Masin Mopaze, Barada Laibani, Jan Pazi Zumahenda Company, the Tabak Javani, Ado Magi Mating Pangboina, Masize Laibani, Ado Mana uniform dress, the Helagalaga, Jan Pijico Toga, Mana, Tina, Numaina Capi Rambaze, Yamna Pende, Amakata Zunati, Ani, Kapamima, she Rezanona Taurambanima, Mana Nushibo Regadi, Doctor the Kaida Pukalaga, Tavirambazia, Aduzatau Huntoga, Tambirame, Ado Mana Ziengere, Ado Isanu Padana Pukalaga. Adimsta Pukalinga Marwena, Lasta Pukalaga, Chiba Sangba Kandi, Imunje, Yamna Lari Nangina, Mayam Sitabane, Aduna, Marila Naba, Mayamna, Tigat Piduna, Mabu Dandi, Tang Bibiu, Payam Pende, Aduna, Mari Tabaktagi husband, Tohandiu. Aina Hajaning Badi, Asumaran Pambazina, Mabu Dandi, Tang Bibiu, Hivaze, I Hajari Mama Moina. Ngarang dagi hauna Bida Mongol College sa Mungi Multipurpose Hall da Soft Skills Development Committee amasong IQAC anina kutsam na duna pangtokiba numit ninigi Soft Skills Training Program nga solution cray. Training aduda YK College ki Assistant Professor Dr. N. Savarani, Assistant Professor Mutum Landoni, DM Science ki Assistant Professor Dr. Yaifabi Akoijam, LMS Law College ki Assistant Professor T.S. Lingtoingambe, Bida Mongol College sa Mungi Assistant Professor Dr. S. Jogita Devi Amadi, BA Teacher Training College DM ki Assistant Professor Dr. S. Sangitana, Resource Person Oina Sarukya K. Resource Person Singna Mahiru Singda, All-Round Development of Youth Related Oy Bahiram Singh, Personality Development, Environment Consciousness, Leadership Quality, Time Management, Mobile Security, C-Maps, Legal Awareness, Amadi, Adolescents ki matangda wangang K.
Numinini chupna mahairoi singda apaba wakal loksing kaya pibibagi jama Biramangol College Sawombungi Principal Dr. A. Surenjitna Resource Person Singbu Thagat K. Tongan ba lalho ki lalho batara mathoi morbung post ki manung chena leiba Jwalamukhi battalion da khulaiga konana chongjara krai ngarang sangjara khraba lalho lup tara mathoi adu ahanba oina free checkup torba matungda makhoi ga loinya rakpa khulai singa loinya taret chuba Manipur Rifles da khuchina hairi Jwalamukhi battalion na lokhatpa khongthangi sarkam oina Jwalamukhi battalion gi COB Kangpokpi gi officer na luchingba kangu amana mamang chahi gi August tarada KNF and Carter singna fazenduna thamlamba miyoi mari makhoi gi makhutagi kanki loinyana miyoi mari aduga wari sanabada makhoi gi maraktagi miyoi amagi machin manaw thokpa ama lalholu yawi amasung mahak hauzik mayumda halakpa pamlabasu Myanmar dagi thoklakpa yadana leire haba khangbangam ke Tungda COB modbungi kangu amana lalhoba yawkiba miyoi adu mayumda halakpa yanaba lambi yatuna amadi makoina yumda halakpada khudong chadaba karisu lairoi haiduna imung manungda fawba thazaba piraba matungda ngarang punna lalhoba taramathoi adu khulai kayaga konana changjarakibani hairi Takhel makhale kai de leiba laushambam ibohal gi yumda huina tanarapadagi changlapa saji macha ama takhel gi khunja sangna kallaba matungda Central Forest Division gi makhada leiba Nongmaijing Range Sanjenbam Forest snakre hairi laushambam ibohal na fongdorapagi matung inna hairiba saji ase mahaki nupina Anganwadi Center de chatluraga mayumda halakpada mangonda kunduna leirambadagi kanbangam khibani hairi Sorry, I be Angalwadi school the song whenever. Every the mana, Jim sang for the Zika, the full legal letter, Mamito Rubanga. I think in a Toka in a pattern like that, I Jim the Sunday. Kumja kutingi pangtok tu nalakpagum ngasi wakjing itara mangani panba tang taruk asida sana konung utra sanglena pakhangba fambal kabat thoni thoram pangtok re utra sanglen sana konunggi amaiba amaibi amadi pena asaiba singna saruk yaduna pangtok khiba ibudo pakhangbana fambal ka khibagi thorambu ngasige mirolna ningsingduna ibudo nongda lairel pakhangba amadi ibendau laishna gi mafamda thoni jaduna thoram asi pangtok khibani NE Academy Lakhipur na sinduna ngarang annual function lisangani kunhumdoi Lakhipur block talaiba multipurpose hall kasarda pangthokre thorom aduda tongan ba angang singi makhal mathelgi cultural dance amadi isai Nepali dance Bengali dance bihu khambatoi bi jagoi modern dance cultural fashion sona chingba kaya pangthokhi loinana taekwondo thangta sepak takraw national amadi international gi thakta medal fanglaklaba sanaroi singdasu achamba khudol piduna pukning thawatke Chahi marfu manga suraba Bangladesh refugee ama Mizoram ngamkhai nakna leiba umang amada chada thakta bana maram oiraga laikhidre hairi laikhidraba miyoi adugi maming Som Khupa Kawi Bangladesh Tribal Baptist Church ki pastor ni hairi mahak asi umang aduda chayol amamuk chaningai thakngai leitana kem tawduna leirakibani haina Parva Village Council President amadi Refugee Organizing Committee ki Chairman oiriba Gospel Mangai Laija phongdorakle Mangai Jwala gi matung inna Mizoram da leiba Border Security Force BSF ki jawan singna mahakpu atai refugee singal loinina simna sora khunda changlakpa thingkibani hairi Hauzik Fawbada South Mizoram gi Longlai district ta Bangladesh refugee chahum kunipal saidang tuna leidui hairi Bangladesh ta Kukichin National Army KNA na Kukichin community ki Tokhaiba state ama tabi tarokpaga iroinyana Bangladesh Army amadi KNA ani gi marakta ukhatna duna irang horokpadagi Bangladesh ki refugee sing ase Mizoram da changsan lakhibani Thaudok asiga mari lenyana Mizoram ki achoba civil society organization ama oidiba Central Young Mizo Association CYMA na nungaitaba phongdokre amadi matungda asigumba thaudok asi thoktaba oiresanu hainasu phongdorakle Ziribam Higher Secondary School ki playground da All Ziribam Sports Association na sinduna December 13 gi sanaba haukiba Taranipal Suba District Level Second Division Football League Tournament lisingani kuni thoigi ngasi sanakiba match ta YSC na LHYC bu goal ahum amada maitiba pikre
YSC gi mai pakpagi panjul adu Lenming Thang Risang amadi Robert na Jonki aduga LHYC gi panjul aduna Hehen Haukip na Jonki bani ngasigi match aduda Lentin Sam Singshan Nilakamal Sachwong amadi Aziz Haidarna mathang sitna center referee assistant referee amasung fourth referee oiki Haukiba December tang tara taruk hauraga sanaba haukiba taranipal suba district level second division football league tournament lisangani kunithoi gi league point da RYC Ramgai Zangna taranithoi amadi Youth Sinlung Club Kalinagarna point mapal fangduna champion oiki aduga Youth Sinlung Club Kalinagarna runners up oiki Luisilakpada maru ebe pau amukana pizari Union Home Minister Amit Sana lupa crore lising amaga humpuchang na pahet kadaba project makal prig rep yung tam kray lupa crore johongi project tarani choi sanga kray Lakadoriba Mikhal Mamangda drug like taba Manipur hengani haina Amit Sana thazaba pi kray Media के माइकुम उपतना प्रेस के आई कार्ड पाई बिकनो गाड़ी दे प्रेस थाबी कनो हाइना अमजुगी प्रेसिडेंट वांगखेमसा साम जॉइना अपील तवरकले अमदी तेरा क्राइजम लकाई दे ASI अमना नुपी अमन नोंगमैना कातुना हाटना बखतना रमले नोंगमै कापमियोय पुलिसना फारे PONYTV na pizaba prime time Manipuri pau midyang tabiri besingbu amukana khurumjari